ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ. ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ. ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯅꯣꯡꯖꯥꯕꯤꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯎꯔꯤ. ꯆꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝ ꯅꯤꯡꯊꯤꯖꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯥꯎꯔꯕ ꯎ ꯋꯥ ꯀꯌꯥ ꯀꯣꯏꯅ ꯍꯧꯔꯤ. ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯕ, ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯕ ꯐꯖꯔꯕ ꯃꯐꯝꯅꯤ. ꯆꯥꯎꯔꯕ ꯒꯦꯠꯂꯣꯝꯗꯒꯤ ꯃꯃꯜ ꯑꯇꯥꯡꯕ ꯀꯥꯔ ꯑꯃ ꯐꯤꯡꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ. ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯈꯪꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯩꯔꯛꯈꯤ. ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯥꯗ ꯌꯩꯕꯗ ꯍꯩꯅꯗꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯁꯥꯗ ꯇꯦꯟꯁꯟ ꯑꯃꯗ ꯂꯥꯛꯄꯅꯤꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗ꯭ꯔꯦ. ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯈꯤ. ꯖꯦꯛ ꯄꯩꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯊꯟꯇ ꯄꯣꯛꯄ ꯃꯆꯥꯅꯤ. ꯃꯁꯛ ꯃꯇꯧ ꯊꯣꯏꯗꯣꯛꯅ ꯐꯖꯩ. ꯃꯤ ꯋꯥꯡ ꯆꯥꯎꯏ. ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ. ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯁꯥꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯔꯤꯁꯨ ꯆꯤꯡꯗꯕ ꯑꯀꯤꯕ ꯂꯩꯇꯦ. ꯑꯗꯨꯅ ꯆꯥꯎꯔꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯆꯤꯡꯗꯕ ꯂꯩꯇꯅ ꯆꯪꯂꯛꯂꯤꯕꯅꯤ. ꯌꯨꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ. ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯄꯣꯊꯥꯅꯅꯕ ꯁꯥꯔꯝꯕ ꯌꯨꯝꯖꯥꯎ ꯑꯃꯅꯤ. ꯖꯦꯛ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯂꯒ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯣꯐꯥ ꯑꯃꯗ ꯈꯪꯐꯝ ꯐꯝꯗꯩ. ꯑꯗꯨꯒ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯃꯁꯝ ꯃꯅꯥ ꯄꯣꯛꯅ ꯉꯧꯔꯣꯛ ꯉꯧꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯊꯪꯅꯕ ꯀꯥ ꯑꯃꯗꯒꯤ ꯄꯣꯠ ꯑꯃ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯖꯦꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯥꯟꯅꯔꯛꯏ. ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯖꯦꯛꯅ ꯐꯥꯔꯦ. ꯑꯗꯨꯒ ꯖꯦꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯤ, "ꯀꯩꯅꯣ ꯅꯪꯅ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯤꯗꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, "ꯃꯇꯝ ꯑꯃ ꯍꯧꯈ꯭ꯔꯦ. ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ. ꯃꯗꯨ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤ ꯁꯥꯎꯔꯒ ꯂꯩꯔꯝꯕꯒ ꯖꯦꯛꯇꯣ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯧꯔꯤ ꯆꯔꯝ ꯄꯥꯏꯗꯨꯅ ꯁꯥꯎꯅ, "ꯑꯩ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ? ꯍꯥ? ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ?" ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ, "ꯅꯪ ꯈꯛꯇꯅ ꯉꯝꯒꯅꯤ. ꯅꯪ ꯈꯛꯇꯅ." ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯤꯔꯛꯏ. ꯄꯣꯠ ꯑꯗꯨ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯩꯈꯦꯠ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ. ꯃꯗꯨꯗ ꯖꯦꯛꯇꯨ ꯏꯉꯛ ꯉꯛꯆꯥꯅꯩ. ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯂꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯖꯦꯛ ꯏꯉꯛ ꯉꯛꯏ. ꯍꯧꯖꯤꯛꯇ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯤ ꯑꯃꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯈꯪꯍꯧꯗꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯃꯗꯨꯗ ꯀꯔꯤꯁꯨ ꯎꯔꯛꯇꯕ ꯑꯗꯨꯗ ꯖꯦꯛ ꯋꯥꯈꯜ ꯑꯗꯣ ꯈꯔ ꯆꯃꯝꯅꯅ ꯂꯩ. ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯇꯞꯅ ꯆꯪꯂꯛꯏ. ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯛꯇꯨꯅ ꯁꯥꯎꯅ ꯂꯩꯔꯤ. ꯖꯦꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ. ꯆꯍꯤ 24-25 ꯁꯨꯔꯤ. ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯗꯨꯅ ꯑꯥꯎꯠꯁꯥꯏꯗꯇ ꯃꯇꯝ ꯈꯔ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥꯟꯅꯕ ꯗꯦꯅꯦꯜ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯑꯍꯨꯝ ꯇꯥꯟꯅꯔꯝꯃꯤ. ꯗꯦꯅꯦꯜꯅ, "ꯍꯟꯗꯛꯇꯤ ꯈꯔ ꯂꯥꯞꯅ ꯆꯠꯁꯤ. ꯑꯥꯗ ꯀꯦꯝꯒ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯥꯡꯊꯣꯛꯑꯒ ꯂꯩꯔꯨꯁꯤ ꯀꯩꯅꯣ." ꯖꯣꯟꯅ, "ꯍꯣꯏꯅꯦ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯀꯌꯥ ꯍꯥꯏꯅꯗ꯭ꯔꯦ. ꯕꯣꯔꯤꯡ ꯆꯨꯔꯦꯅꯦ." ꯃꯗꯨꯗ ꯖꯦꯛꯅ, "ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯀꯃꯤꯡ ꯁꯦꯇꯔꯗꯦꯁꯦ ꯁꯤꯗ ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯁꯤꯟꯅꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯑꯌꯨꯛꯀꯤ ꯂꯟꯆ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯖꯦꯛꯅ, "ꯄꯥꯕꯨꯡ, ꯑꯩ ꯏꯃꯥꯟꯅꯕꯈꯩꯒ ꯄꯨꯜꯂꯒ ꯃꯇꯝ ꯈꯔ ꯑꯥꯎꯠꯁꯥꯏꯗꯇ ꯀꯣꯏꯔꯨꯒꯦ." ꯃꯗꯨꯗ ꯃꯄꯥꯅ, "ꯑꯩ ꯅꯪ ꯑꯃ ꯀꯣꯏꯕꯒ ꯂꯥꯡꯕꯒꯗ ꯇꯧꯗꯨꯅ ꯂꯩꯔꯗꯅ. ꯃꯇꯝ ꯐꯠꯇꯦ, ꯆꯠꯊꯣꯛꯀꯅꯨ. ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯊꯕꯛꯀꯤ ꯌꯨꯝꯗ ꯂꯩꯕ ꯁꯪꯉꯣꯏ. ꯑꯗꯨꯅ ꯅꯪ ꯆꯠꯊꯣꯛꯀꯅꯨꯀꯣ." ꯃꯗꯨꯗ ꯖꯦꯛꯅ ꯐꯤꯡꯒꯠꯂꯛꯏ. ꯑꯗꯨꯒ, "ꯑꯗꯨꯗꯤ ꯗꯦꯠꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯔꯣꯏ ꯁꯤꯅꯤꯅꯦ? ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯌꯦꯡꯉꯨ."
ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯃꯃꯥꯅ ꯆꯦꯟꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯑꯩ ꯆꯠꯀꯦꯁꯨ ꯆꯠꯈ꯭ꯔꯁꯅꯨ ꯈꯔ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯄꯁꯤꯗ ꯃꯥ ꯊꯛ ꯀꯥꯒꯦ ꯇꯧꯔꯛꯑꯦꯅꯦ ꯃꯥ ꯃꯕꯨꯛ ꯂꯥꯝꯃꯛꯀꯗ ꯃꯥꯏ ꯍꯟꯖꯔꯛꯀꯅꯤ ꯑꯁꯨꯝꯅ ꯖꯦꯛ ꯃꯥꯅ ꯌꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯗꯤꯅꯔꯒꯤꯗꯃꯛ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡ ꯗꯤꯅꯔ ꯕꯦꯜ ꯑꯗꯣ ꯈꯤꯡꯂꯛꯂꯝꯃꯤ ꯖꯦꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯊꯣꯔꯛꯏ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨꯅ ꯗꯤꯅꯔ ꯄꯦꯛ ꯑꯗꯣ ꯄꯤꯔꯛꯏ ꯃꯗꯨ ꯂꯧꯔꯗꯨꯅ ꯖꯦꯛ ꯀꯥꯔꯣꯝꯗ ꯆꯪꯅꯅꯕ ꯇꯧꯔꯛꯄꯗ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨꯅ ꯁꯥꯔ ꯃꯦꯗꯥꯝꯅ ꯁꯤꯃꯁꯨ ꯑꯣꯔꯗꯔ ꯇꯧꯔꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯖꯥ ꯑꯃꯒ ꯄꯤꯔꯝꯃꯤ ꯖꯦꯛ ꯏꯉꯛ ꯉꯛꯅ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯣꯟꯊꯪꯅꯅ ꯍꯥꯏꯖꯩ ꯀꯩꯅꯣ ꯀꯅꯥꯒꯤ ꯃꯦꯗꯥꯝꯅꯣ ꯃꯥ ꯍꯥꯏꯁꯤꯕꯨ ꯑꯁꯣꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯖꯥ ꯑꯗꯨ ꯄꯤꯔꯛꯂꯒ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯁꯥꯔ ꯍꯥꯏꯔꯒ ꯆꯠꯈꯤ ꯖꯦꯛ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ ꯖꯦꯛ ꯗꯤꯅꯔ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯂꯨꯔꯒ ꯊꯣꯔꯛꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕꯗ ꯋꯥꯁꯔꯨꯝꯒꯤ ꯇꯞ ꯑꯗꯣ ꯃꯊꯟꯇ ꯏꯁꯤꯡ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯗꯨꯗ ꯖꯦꯛ ꯍꯥꯏꯐꯦꯠ ꯆꯃꯝꯅꯩ ꯃꯊꯟꯇ ꯈꯟꯖꯩ ꯑꯩꯕꯨ ꯇꯞ ꯑꯁꯤꯕꯨ ꯂꯣꯟꯁꯤꯜꯂꯝꯗꯕ꯭ꯔꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯨꯊꯠꯂꯒ ꯊꯣꯔꯛꯏ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯒꯤ ꯃꯤꯡꯁꯦꯜꯗ ꯇꯥꯍꯧꯕ ꯁꯛꯇꯝ ꯑꯗꯨꯅ ꯅꯣꯟꯊꯔꯝꯕꯗꯒꯤ ꯅꯣꯡꯈꯠꯂꯛꯂꯒ ꯃꯉꯛ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯑꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯈꯦꯠ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯤ ꯇꯧꯔꯤꯕ ꯑꯗꯣ ꯖꯦꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯀꯥꯗ ꯗꯤꯅꯔ ꯆꯥꯔꯤ ꯑꯗꯨꯝꯅ ꯗꯤꯅꯔ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯗ ꯊꯥꯔꯝꯂꯤꯕ ꯄꯥꯛꯂꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯁꯨꯝ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡꯒ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯀꯇꯥꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯇꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯆꯤꯛꯄ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯃꯥ ꯀꯔꯤꯁꯨ ꯇꯥꯁꯤꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯣ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯕ ꯐꯪꯈꯤꯗꯦ ꯖꯦꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯆꯔꯥꯡꯅꯕꯅ ꯄꯤꯛ ꯊꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯖꯦꯛ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯩ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯍꯥꯞꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯠꯀꯤ ꯃꯃꯤ ꯑꯃ ꯇꯥꯈꯤ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯈꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯖꯦꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯐ꯭ꯔꯤꯖ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯜ ꯁꯪꯒꯣꯝ ꯄꯦꯀꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩꯔꯒ ꯄꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯒꯦꯠꯂꯣꯝꯗ ꯃꯤ ꯈꯔ ꯆꯦꯟꯅꯕ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯒꯦꯠꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯔꯛꯇꯨꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯗ ꯍꯪꯂꯨꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯛ ꯈꯨꯗꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ ꯂꯝꯕꯤ ꯅꯥꯀꯟꯗ ꯌꯨꯡꯂꯤꯕ ꯄꯣꯁ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯞꯇꯨꯅ ꯏꯅ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯀꯤꯕꯁꯨ ꯐꯥꯎꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯗꯤꯅꯔ ꯊꯤꯜꯂꯛꯂꯝꯕ ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯖꯦꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯐꯠ ꯄꯥꯡꯈꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯥꯈꯠꯃꯟꯈꯤꯕꯗꯒꯤ ꯀꯟꯅ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯈꯤ ꯖꯦꯛ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯅ ꯌꯨꯝ ꯌꯧꯔꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯒꯤ ꯃꯍꯥꯛ
sor thabet thabet honuna makhutna khu adu namduna mamai makha da non tharaga lei masidagi mana akoi bado kuyeng yenga mage kada amuk changrei aduga washroom adugi thunga do hangdura tab aduda ising thadok laga mamai tage haidra tawri adubu ising adudi tar u haiba yaramdi masidagi jekna ising loi khaba jala khadura leiringai tab adudagi akanba sapu amaga loinena I mayam ama kapthoroi jek pakhatna koilau lauduna washroom manung aduda leiri marudagi mana thonga do hangdoktuna thorokke tawbada thonga do mapal lomdagi lon khibagum tawrami aduga tungdagi khut amana mage lengjumda thap launa pai maruda mahak kanano haiduna koyeng jengi adubu kana su ukhiri masiga mapa chanana thuna wadodagi ayingba nuksi chilakpadagi je wakhal khanglak laklami masi punamak magi wakhal loirami aduga konjil adusu karisu thulomdri marudagi mahak wakhal do phatharaga magi kada lakle aduga tapna phamungda phamthei aduga ningsing lei mana mafam masida matau karma lakhibano haiba do amuk ningsing lakle je sauna yare ngasidagi ai noigene sumai lemiroi aibu thirakanu asi haram laga phat leithurai mamana masabu khamjai adupu sawbuna mangjin thaduna aphapata karisu khanthadana mahak yum adupu thadoktuna mahaki garage tagi car ado thodurok laga thorakhibani khara lapna thojil laga khun amada mida lenena ba hotel lebra haiduna hanglingaida khunja mayam ama punduna leirami mahana kari tawba yarobagi haiduna hangdupa matamda yum ama nilam lauduna leiramle aduga yum adugi ayekpa photo amasu nakanda leirambadu ubada mahak pungsum sumhatkhre masidagi jekna mayam yum si ai lejeragi mamaldu kayano haibiro mayam na haiba mamaldo ai hekte picherage khunja amana ibungo mamal budi yamna tangmana teda lak marphu khaktani asi hairakpa aduda jekna mag ATM card adol lokthokuna pirami maduda jekna adudi si asu thirabanina yumgi so aduga lambi duga takpirone nipa amana so adu piraklaga lambi su takpiraklami jek nokphet tawraga thagat chari haiduna magi car ado start tawduna thaukhirami madubu yengduna khunja mayam maraktagi nupa amana yamna hainataba minuk ama nuktuna jekna chatkhiba domda yengduna leihowi asumna jek phamungda phamlaga wari singasi ningsinglingai kadomdagino khangdana amukasu numidangda thokibagum khanghaudana nupi ama namja namtheknabagi makhol taraklami makhol adu tabada jek phingna ka adu dagi thoroktuna tariba makhol adugi tung inana koithi thiba haurai asamna thirakpada mana leiriba ka adu dagi makha romda kachin ithang thangba room amakhak solonduna leirami jek room adugi soado kanna hangana ba honari nupi adu su room manung adu dagi kappagi makhol kanna tari jek masa ado yamna phingna nupi adubu kandaba yade khanduna kanna thonga do hangana ba honai mahana nupi adubu thadok nabasu lauri oi krano nupi adu dadum togono thongsang wai bre asi haiduna kanna lauri marudagi thonga do nam khaiduna sangana ba honari ahan bada thonga du da jekna sensinduna namsili adubu thonga du di karisu tawdi masidagi mahakna kanna sinduna magi thonga do hangba yaba pot ama koithi thirai asumna thirakpana khusu khulai thamba room ama thengdari marudagi mana singjang macha ama poraktuna nupi aduna kapliba ka adu tamna selai asumna jekna kanna honaduna thonga do hangtoklei thonga do hek hangbadadi kaplam liba langnam liba makhol punamak unwaigum sikrei kanasul leitaba lamhang amagum oikrei room adwa anganga balap ama thaduna leirami amasung kadu gi akoibada nupi amagi photo mayam ama koina thilambado mana urami photo singadu koina asum yenglingaida mapalomdagi pot amana magi lukham aduda sapu kanna thombadagi karisu lawba ngamdana room aduda thariba phamung mathak aduda taksinduna gyan mangduna leirami fajaraba yum adugi akoibada haipal lepal kaya koina hauri yengbada asuki matik fajaraba mafam amani yumgi ahal laman singsu thabak chathuk khibana ingna sikna leiba tanjani ingla siklaba matam maduda nupi masa inkhallak liba sakta suda sabal murti da
ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯃꯗ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯋꯥꯏꯇꯔ ꯑꯃ ꯆꯥꯅꯅꯕ ꯈꯔ ꯄꯨꯗꯨꯅ ꯆꯪꯉꯛꯈꯤ꯫ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯑꯗꯨꯗ ꯃꯪꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯏꯇꯔ ꯑꯗꯨꯅ ꯀꯞ ꯑꯃꯗ ꯆꯥ ꯍꯩꯔꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯇꯞꯅ ꯂꯧꯔꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯗꯣ ꯊꯛꯅ ꯊꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯋꯥꯏꯇꯔ ꯑꯗꯨꯕꯨ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯏꯇꯔ ꯑꯗꯨꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯏꯇꯔ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯣꯖꯥ ꯑꯗꯣ ꯃꯁꯥꯗ ꯂꯩꯔꯤꯕ ꯁꯥꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯁꯌꯦꯡꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯣ ꯎꯠꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯄꯪ ꯄꯪꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐꯨꯔꯤꯠ ꯑꯗꯣ ꯑꯣꯖꯥ ꯑꯗꯨꯅ ꯁꯦꯒꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯤꯗꯨꯅ ꯂꯥꯎꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈꯤꯕꯅ ꯂꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥ ꯁꯣꯛꯄ ꯍꯧꯔꯛꯄꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯣꯖꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯀꯟꯅ ꯐꯥꯈꯤꯕꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯅꯝꯖꯥ ꯅꯝꯊꯤꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯨꯛꯅꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯦꯟꯗꯜ ꯁ꯭ꯇꯦꯟ ꯑꯃꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤ꯫ ꯑꯣꯖꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕ ꯃꯈꯩ ꯂꯦꯞꯂꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯏ ꯀꯌꯥ ꯑꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯆꯤꯟꯊꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯤꯗꯨꯅ ꯂꯥꯎꯔꯒ ꯍꯟꯗꯣꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯣꯔ ꯍꯣꯟꯗꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯛ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯖꯦꯛ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯑꯗꯣ ꯂꯦꯡꯉꯛꯇꯨꯅ ꯍꯧꯒꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯂꯤ꯫ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯉꯁꯥꯏ ꯃꯥꯅ ꯊꯨꯒꯥꯏꯈꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯃꯁꯥ ꯑꯗꯣ ꯏꯅꯝ ꯅꯝꯕꯒꯨꯝ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯇꯨꯊꯔꯛꯂꯝꯃꯤ꯫ ꯃꯄꯥꯟꯂꯣꯝꯗꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯩꯆꯤꯜꯅ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯁꯤꯠ ꯀꯌా ꯑꯃꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯖꯦꯛ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ "ꯑꯁ, ꯀꯩꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯂꯤꯕꯁꯤꯕꯣ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯖꯦꯛꯅ ꯃꯇꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯑꯗꯣ ꯑꯃꯨꯛꯁꯨ ꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥ ꯈꯪꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯍꯧꯖꯤꯛꯀꯤ ꯐꯣꯇꯣꯗꯨꯕꯨ ꯑꯩꯕꯨ ꯎꯈꯤꯒꯨꯝꯗꯤ ꯇꯧꯔꯦ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯅ ꯑꯩꯅ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯖꯕ ꯈꯛꯇꯅꯤ꯫ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯀꯤꯆꯟ ꯌꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯦꯝ ꯁꯥꯔꯤꯉꯩ ꯄꯨꯡꯗꯤ 10:30 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯗꯤꯟꯅꯔ ꯑꯗꯨ ꯆꯥꯅꯅꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯥꯡꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯐꯝꯊꯔꯝꯃꯤ꯫ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯕꯦꯗꯔꯨꯝ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯁꯤꯁꯨ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯅꯨꯄꯤ ꯑꯃꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯊꯣꯛꯂꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯖꯦꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯃꯤꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗꯅꯤ꯫ ꯃꯁꯛꯇꯤ ꯁꯨꯡꯎ ꯎꯗꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯤ꯫ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯁꯨ ꯏꯆꯥꯏ ꯆꯥꯏꯔꯤ꯫ ꯃꯗꯨꯗ ꯖꯦꯛꯅ ꯆꯪꯂꯨꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯊꯥꯡ ꯅꯥꯏꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ "ꯅꯪ ꯆꯪꯂꯛꯀꯅꯨ, ꯅꯪ ꯆꯪꯂꯛꯀꯅꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯂꯪꯉꯛꯇꯨꯅ ꯖꯦꯛꯀꯤ ꯃꯔꯥꯏꯕꯛꯇ ꯈꯔ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ꯫
asumna torokpa asida Jack karino toriba sibu haina khanduna nak geta koilei leiduna jingli madudagi saudaba nupa amana manaka leirampa potsing mathang langba hor'i Jack phanakan leithoknaba honarabasu ngamdri langakpa pot kharana thombadagi Jack masa ado haife chaina kholdi phangli asumna leiringai masak udaba nupa aduna Jack pu phuba chingba amadi langba hor'i asumna torambadagi yum adugi thong ado khanghang hangdoraktuna Jack pu mapangla langthoroklami Jack ado leimaida taduna leiri matamadu da nupi amana yamna ningamdana kapsabagi khonjel lama tharaklami madu tabda Jack amuk jumlomda jingai marudagi thong ado kanagumba amana thinjin khibagum khangthin thinjin khirami mami sami oina mana uri madudi nupa amana nupi amabu singduna pukhiba ado asomna Jack su mamit ado tapna uisilaga gyan mangduna adumak leimaida wanthakirami Jack na gyan tarakpada nongaldu leirami mahagna mamit tapna panglakpada thong ado hangduna leirambadu ubada numidang thokba thodok sing ado ningsinglaktuna parap sentinduna maikai khuding koyeng jingi adubu karisu ahongodi ukhidi Jack khanghaudana wakhalama lakhi masamak science ki satra ama oibana maiba maibidi kaya thajarodi aduna paranormal expert ama kongana ba haina khalai aduna maga khangna ba paranormal expert Lian da call tawi Jack na hello sibu spirit expert mem Lian oibirabra Liana hoi mane haibiyo maduda Jack na mem athubada aigi yumda amukta lakpu yagadra ai address to thajarake Liana karigi yadani ai thunamak lagana ba tawrage adubu ai hauji makidi thabak khara leire aduna horen numidang wairam siwena laglage ko maduda Jack na yam nungai jare adudi thamjarage mem asi hairaga phone ado kakthakhi Jack khadi wakhal ado ingbagum tawi numidangi matamni mem Lian mahaki driver aduga yum adudi jawrakli Jack su ngaiduna leirami mahakna mem Lian bu changnana ba hairami mem Lian su harau changnana ba tawi mahakna hek changge tawbaga stair aduta khong thangatpaga masada nungsit asaba amana khara kalap jeri matawaduda mahak maningda khara halli masidagi chawraba yum adugi mitin pham ka aduda mem Liana mahaki hop paranormal SCD1 speed communication device adu puthoraktuna table amagi mathakta thamduna mahaki thabak hawna ba sem sari asumna tawnari ngaida khanghaudana nakanda leiriba TV ado mathanta on tori he nangaglibadi TV aduda mem Lian ga Jack kana sanakhiba wari punamak tahallai amukasu mem Liana yum aduda sangrakpadu video oina ulai mem Liana khali karino asigumba thodok asiti amukta phawba thingnajina asi khanna mahaki SCD1 adu hek hangbaga yamna tamthiba sawbage khonjel lamada nupa amana laroklami nang phom masidagi yama thuna thokro asi haram laga device ado masa mathanta op takhi mem Lian masa ado pakhalai marudagi magi pocket tagi Jesus Christ ki cross ado lokthoroktuna laison khara sonba haurakpada thawai aduna Lian bu masam paiduna jinglaga pillar amada jesilli marudagi Lian makok ado ngauduna hairi leiri matawasi ubada Jack su pakhat aduna Lian ge manakta sensilakpada ukak amana thomduna paithokaga takhi marudagi amuk saukri amana pairaktuna mem Lian da thombadagi leimaida tarami aduga amukatsu makhori ado paiduna thangalai Jack na sensinduna mem Lian pu kananaba nanthoknaba honari adubu tawkhom amata khangdana ngaktuna kari tawgadabano khanduna leiringai nakanda makhet ama leirami madu Jack na hathu khetuna mai ado hawhalli marudagi mem Lian su leimaida taraklami adumne hek mem Lian na hek tarakpaga Jack pu amuk makhong paiduna soro singi maruda mem Lian na Bible amaga cross amaga puthoraktuna karino khara sonba horai madu tabada yamna hainataba minu amada thawai aduna kanna nuglai Jack pu singba do thatoktuna mem Lian bu mapalda akanba sapu amada inthoki mem Lian mapanta ngahak haugatpa ngamdana taduna leiri aduga mapaldagi mem Lian na kanna laurakhi Jack nang mafam maji thatoktuna yamna thuna chalo
ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝ ꯂꯤꯌꯥꯟ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯤꯌꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯛꯄ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯍꯥꯊꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯈꯤ꯫ ꯃꯦꯝ ꯂꯤꯌꯥꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯂꯝꯕ ꯀꯥ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯖꯦꯛ ꯇꯞꯅ ꯃꯃꯥꯏ ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯀꯤꯔꯞ ꯇꯧꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫